Maksidempam Ujbamar Ujbapau Khara update Tawjari. Manipur da NRC amasung uniform len lo sanhalu ana sibzena Manipur parties na governor da memorandum pesenkre. Manipur da NRC amasung uniform len lo sanhalu ana sibzena Manipur parties na Manipur gi governor da memorandum pesenkre. Memorandum adu sibzena Manipur parties ki vice president Y Ashok Kumar Lusingba team amana. Ngarang Impal gi Raj Bhavan da governor da pesin kibani hiramasi matang da ngasi Impal gi Bawwa da leiba Sibsena Manipur Parties ki office da pangthokba paugi mifam da Parties ki state vice president Y Ashok Kumar phangthokibada Manipur gumba yellow purup sina kundava state asna mafal lebhak tagi lakpa mito masing ka hena hensilakpa ki awaba kaya mayoknari Maramasna state asida leiriba miyam gi identity ngangnanaba illegal immigrant sing identify tawba mathau tare haiduna memorandum adu pesin kibani haiki loinana state asigi tampak lamdamda missing yam khalakpana maram oiraga lamgi awatba kaya mayuknariba kaya asi koknanaba sing amasung tam animakta manabat lelo sanhanbiu haiba wafamsu memorandum adu dapan ki hairi party asna taliba dimanasi central leader sing dasu pesin nanaba sibsena Manipur Parties ki president M Tombina Lusingba team amasu Delhi da leiri hairi Little Flower School na aya balawdana anova class hapsilamle SSUM Manipur lekang na atu buda primary education ki policy pothogo Directorate of Education as Zonal Education Office ZEO na takada mari leinaba loising sing amadagi aya balawram batawdana Little Flower School na hura lonada KG ki anova class hanglamle ana socialist Students Unit Manipur ki Publicity and Information Secretary na Kurek Piduna Thadorakpa Zerul Haman Hairi Mahiroi kaya ki ahlaman kaya dagi lakpa wakata SSUM na kupna thikat pada Kangrun kudimak thugaraga Little Flower School na tawning bada tawduna leiramba thengna rakibani Lubasina mari laina ba kudimak wari sanaduna mari makong kudimak khangbangam kibani Manipur lekak na thuba matamda primary education ki matangda sabsaba policy ama puthok piu Manipur ki mafam kyada kids care center mayam amaling khalakli laibak thibadi Manipur lenga ki oiba masa ki kanglol laijaram da pase khunai ki oina laibak thibani primary education ba khunai na mairoi amagi laibak lepna da foundation oina khanare lurabat angka ki tangai fadaba kanglol laitragadi karamna afaba khunai semba ngam gadori bano Little Flower School na tawning bata tawba yaroi miyam khangna admission process pang thokadabani nauna huran lonada mingchan sen pagi thabak khudakta Lep kadabani ana serol asin makhatana khangalakle namit tarit ni gi manungda sajalga wakhal taminagadabani Kristan gi mifong ke ada masana Kristani hai sabat takelambam Ramananda ko pami man atofa phurup kisan abibo thawai usitana ngang saklobagi Rajya Sabha gi MP ningthau laisem basana jawba yauna organization kayana irang haurak pada sengdok warol tamduna ngakpi ki beta ngairi makhatana sajalbo hautongka praman tawduna noknabagi video ama Social media da viral salakpada sajal UFO na haksin lawi ana UFO gi Secretary General Mairava angomna phangdokre ngasi Manipur Press Club ta pangthokiba pawgi mifamda magna makha taraduna thawdogasi Ramananda na Kristan dharma gi mifam amada sajalni ana identify tawraba mesakamada papung nang hawdongla haina hangbada nghaik leraga ummane ai hawdongni hana khumlaki aina mana pawdom laga tilibam yambo noganduna Sajalbo karim kathai an giba haksin lawi Ramananda na hiramase gi matangda ingna sikna wakal taminanaba organization asigi central headquarter haibogi thawbu basinga paw phonaraga khudong chawa mafam amada hakteng na faminaraga wakal taminagadabani nadragana social media gi kutangda soikre lankhre hana sengdogadabani masina triba phawwa sajatna Ramananda bo negative oibam yengda thamgani kaidongnungda sajalna nampu hafuda hingsana wakal taminabagi wafam laite Sajalna lamdam masida na tanam malimda ing tapwa nungsi sanava purok bagi pandam lay masi matam chupa kani haye. Mahang na makataraduna Ramananda da hangning bawang amana lining santo ko madam na ato pami kanglop amasong lining po hondo na ngang laga ay gi oiva lining gi wang kalakpa ohen gadabani hanak hanbra. Magdana tanam magi wakalonda support o bakuding magtaso asum na hangningi kuding magposing na panate asum ba paamba po na magpo ikay kumnay hay kibagaloy na na. Miyam na magi asoy ba aran ba kudimbag fazaba pagtak pido na matang saring hada semdok minhause. Sajal na tungan ba furukang lup amasong lining ba matam chupagi oina ikay kumnay haki. Nakalamrom dana Kristan lining sad pa Ramananda gi wangang MAMLL na yaning de.
Krishna Lighting Chatpati Ramanandagi Wagang Janing de Anabalemgi Apun Bamitai Lining Lok MLLG General Secretary na Tadorak Paserol Amana Pongdoragli Kanglay Imagi Amatangaraba Fezi Gilan Wediba Ining Taul Exemba Sana Zawba Amadi Thoidok na Matik Mayay Selaba Ikay kum dapat batik Charaba Chief Minister N. Birel Lusing ba Ani Asinamasaki Wajaba Tadok Tuna Kanglay Imagi Matambagda Kunda Lekta Dun Layriba Kanglop Furo Punamaki Fanabagi Damak Asan Mirai Misang Mikai Naidana Amata Waiba Biyang na Awabasok Taba Hanba Laitaba Taunaga Loidana Jai Fanabagi Damak Asoba Taudang Lauduna Honaringa Seragasida Mars kun gataruki Taudok Atuna Maram Waraka Kanglo Furup Kainava Yang Tina Bagi Masaka Mo Hilakpasi Aikoi Punamaki Laibag Tibane Wathok Hena Paktok Sautorak Tringai Ti Ramanandana Stage Matagda Liptanam Haki Ariba Tauna Senaduna Mia Mamangda Phone Nganki Bagum Kangleja Aikogi Amatangairava Kangla Utra Sumangda Soikre Lankre Hatun Ining Tau Laisem Basana Zauba Sa Minister Amadi Lebak Mia Mamangda Soikre Lankre Ana Sengdoka Dabani Haire Zora Zezo Amadi Laisa Zezoga MNPF Kamari Lena De Ngarang Imphal East Amadi Imphal West District Police Ki Special Commando Unit Amadi Ukuru District Police Ki Apan Batim na Fare Ariba Zora Zezo Amadi Masanupi Laisa Zezo Manifu Naka People's Front MNPF Akariyumba Hiram Amadada Mari Lena De Analubasigi Publicity Secretary Thomas Jiwaina Tadorokba Zerola Manhaire Zerola Dunai Ta Asagi Sachet Ahomda Ukrugi Bazar Manung the Bomb Pakahan Kipasingi Matau Taudokda Senai Amasung MNPF Ki Kusukulai Putok Posin Taubada Senai Hana Maral Tangsin to the Misam Pazin Bagitawasi Manipur Police Commando na Tizin Beda Ahising Daba Amadi Atuba Madamda Kanagumba Karada Maral Silaga Miyamamangda MNPF Lana Unana Basinba Taurangne Police na minung silay na Fabiriba Zora Zezo Asi Zangang Pokvi Pazada Sa Atongba Yolaga Sel Tanduna Yam na wana hingna na bahon na zaribi Misakamani Masanupi Laisa Zezo Asi Mamana wana hon aduna Berangol College da Graduation Tamalibi Amani Hazi Graduation Tamna Lagagi Angang Sibutiusan Tauduna Sel Tanzari Bamiyoine Andak Ukrunda Matang Bom Pakahan Kipagi Taudogasi Nationalist Council of Kanglay Kawa Organization Asina Taubani Ana Claim Taurakre Masina Tagli Badi Manipur Police Commando Gi Tizin Bada Haising Daba Madiba Kwagi Haising Daba Sing Ado Kumsin na Pukon Bada Maralay Daba Karisukang Daba Misam Nabi Angang Sindangami Habagi Matagum Maral Tangsin Duna Faraga FR Pansin na Police Custody da Namsin Duna Awat Anay Tauribasi Human Rights Violate Taubani Luna na Tawang Asan Manipur Police Ki Sa Kwataba Amati Ason Badu Utok Jabane Misambo State Police Force na Fazilaga Sigma Sumdaba Maral Toy na Tangsin ba Maram Nangasi Manipur Mayana Manipur Police Ki Matagta Thazaba Ngamdaba Masong Akiba Poglibane Manipur Police na Sanza Tumza Tauduna Misam Singbo Akiba Pokhan Bagi Mahuta Police Ki Matau Chumda Tauduna Miyam Nakui Leipagi Wakal Sak Thok Saba Madi Thazaba Hello Haire Makatarakpa Atopa Pauda Traga Humay Sakpada Driver Sing Sire Odisha Ki Zasurguda Districta Ngasi Makoi Ki Gari Sing Matang Tengkai Narapa Matung May Saklakpadagi Truck Driver Hum Sikre Ana Police na Pangdokre Police officer amana Fangdorok pa matungin na Taudokado Ngasi Yu Angan Bada Zasurguda Police Station Manakta Nasan Highway 49 da Thoki Pane Mangna Ki Matang Tengkai Narapa Matung Truck Ahumatu May Saklak Hibagaloy na Makoi Ki Gari Sing Adudagi Thorak pa Ngamdabadagi Driver Ahumak Siki Matungda First Service Ki Person Sing na May Dumutat Ki Haina Fangdok Laduna Official Sing Aduna Haiki Laikidaba Driver Sing Adugi Masak Maming Kangbangamdri Mangna Haiki Atopa Taudok Amadana Ngarang Nabidang Kadaki Bidanse Squad Managda Car Amaga Truck Amaga Tongai Nabada Miyoy Ama Secret Taudokatu da Atopa Miyoy Adina Aruba Pium da Sokpadagi ACB Medical College and Hostan da Pokatre Anamang na Fangdogli Luhong Bagi Kodol Oina Bom Yauba Yumpi da na Pokai Laga Borga Loina Managnupa Hardcre Nauna Luhong Labam Miyoy Amadam Hakin Pi Adugi Hanagi Ex-boyfriend Amanamhang na Sinadraba Home Theater Amada Bom Tamjilaga Theater adu makoi luhong pagi kudol oina pirabani ana gift oina pirakraba matungda luhong labo por kanya amadi imong manung gi miyoy sing lairingai da khangau to na pokha halakpadagi bo oiba miyoy adu ga loirana magi manang nupa kudak da sikre adu ga imong manung gi miyoy marina sathi na sogan kre haide tawdo ga singarang Chhattisgarh gi Kavirdam district da thokibani sakti leirabo pom adu pokhai bada theater adu gi phanglang amadi matak thangba Rup Singh ingkhai to na tarakhi Taudokatu da Laikitaba Bor adu Hemendra Bera Wi Sahikun Gani Thoini Haiba Kang Bangamle
mahak mafam adumaktana siraba matungda mahaki manaw nupana mafam aduda laikana pangamtana sikibani. Polis na pirakpa pau amadagi matung inna bom pakhaibagi thawang adu kumna thijilaba matungda home theater aduda hana na plan tawrambani haiba khangba ngamkhre. Aroibada content sing asigi markuiba pau khara asiba pau damjariba Manipur local news YouTube channel asidagi yangbiriba punamak padhagasari. Channel isana domda kanarabadi subscribe tawidribesna subscribe tawiramo loinana like and share tawbasu kawi kanuk namakpo amakhanna thagasari.